Lionel Messi gi India da Anirak Suba Khongchat December 13 Eden Garden Kolkata gi oina ticket 3,500 dagi hauduna seat capacity 69,000 da ticket thagani hari jiri bamgi mihata senaba amasu phare punna ani sure nupi macha mairoi amada phajadaba photo Yenghanluba Naha ama police na phare NSNIM gi lusingba muibas laikhidre haina sandokna rakhre Karang Island bu Digital Island oina malemda khanganana bahona minasi Puja Ilangbam Khongjang handoki bagaloinana JSC na akanba warning pirakli Thauban district gi mafam khudimakta ngasi ahing nongyai kaukiba pung 9 gi total shutdown general strike adu Manipur integrity day laiba maramna yaithok sare JSC gi demand sing phangdrabadi lamdam sigi CSO sing yauna club maira paibi singaloinana maihau langpokta loinana akanba khongjang changsilagani haina phongdorokli Kangpokpi amadi Surachandpur district tagi brown sugar kani amasung WY tablet kg 9 longa lupa 10,000 ga 100 amadi mobile phone 13 phaгаtle